Hello mayam, Manipur Wari YouTube channel na mayambu taram nokchari. Ai live se thaba hokjare mayam. Live ki voice record wa ngang buje mayam tai ta de do amta comment pisan biro. Voice se mayam tai ta de do amta comment ta biro aduna khangre chap chabado. Stream yengbiriba mayam hokjarage ado voice tai ta de do mayam comment amta pisan biro. तागना तायने पिबिरो ताद्रगना तादेने पिबिरो वांगांग मुझे मैम फजना दुम सेंगे ताबी ब्रो कमाई तो गे दुम ता हाइबिरो ओ ताई अदोय दे हौजरगे कनो मणिपुर वारी यूट्यूब चैनल जे सिदैदा मैम नेतर प्रबिल थोंगा माइदो आई इसानी मैम सक खंगदब जोंगनी अदो ngasi मैम गा सक उनरगा वारी वताई मैम ना हंगबिनिंग बलाइता दुम हंगबिरो आई दुम रेडी द खुमनब तौजरगे अदुगा ngasi की टॉपिक से अतय एमतनते लाइव थारिजे कोइगी हाइब चैनल जी तौरपगी सही मा मपुंग फागरे सेप्टेम्बर की डेट 18 दा हाइब मपुंग फारिबसे सिगी हराव नुवाइब फोंतोकपोइना कोइ एनिवर्सरी पांगथोकपने अदुना सिदैदा मयामगी दमकता सब्सक्राइबर ओइरिबा मयामगी दमकता इना लकी ड्रो मा सिंजगेना मयामदा लाउथोकसबने हाइब लकी ड्रो से मयामगी दमकता तौजगदबने अदुना मयाम जोय सोइदना सरुप याबियोना हाइजगे अदुगा लकी ड्रो की मिंगजे आई कमेंट पेरपंगाइजे लिस्ट से सेमतोगदी थमजरबने अदो मीजे यामबजे ओइद्रि होजिक येंगे मी कुन फाद्रि अदुना सिगी कुनजे खरा मीदो लिस्ट से लाउथोरकदबनिना माया मीदो खरा यामनबा मयाम शेयर फेसबुक तो ओइबे अमदबा हेक्टा शेयर खरा तौबियो अदुगा लिस्ट से लाउथोर इसागी सीरियल नंबर लाउथोकचरागे अदुगा हौरगे मयाम ना हंगबिनिंगबो वहांग लेता अदु कमेंट दा थंबिरो आई दुम हुजिक खुमनबा रेडी दा लेजरे नहांगई मयाम आई सक खंगदे ना कमेंट दा हायरकेबजिंगदो प्रबिल थोंगा माइदो आई इसानी आई हुजिक लाइव थाजरिजे आई ना तौजबने चैनल जे अदुगा आई चैनल जे होरपगी वारी मती एमा मयामदा हाइपे शेयर तौजगे मयाम याय यादे हाइबिरो यारगदी आई वारी दो मयामदा शेयर मती एम तौरके चैनल जे कईगिदमकता कमाई तौरकिबनोदो मयाम कमेंट अमता थंबिरो सब्सक्राइबर दी 25 की दुमाइना लईबने अदुगा येंगिबा स्ट्रीम मी येंगे सुपनगी मी 13 दिगेने येंगदे सी कमाइना तौबजानो आई चैनल हांगबगी वारी जे मयाम तौबिरो ना हाय तौजरागे आई अहानबदा सुगुम्बगी नेरेटर ओइबगी वाखल कगिगुम्बा अमता लैरमदे अदो कमाइ लाखिगे हायबा मतमदा आई इसाजे सेंगना हाइजगे आई याम नुंगाइबा फैमिली दा बिलोंग्स तौदे आइजे याम वाना हौरकपा मिडल फैमिली अमदा बिलोंग्स तौरा हौरकपने अदुगा अतोपा यूट्यूब से सुम येंगाकांदा अतोपा मी लमगी मयाम तौनरपदा यूट्यूब सिदगी इनकम पैसा मयाम तानबगी मतांगीदा इना थेंगनगी अदुना इनकम तानबा याजेना खंगकपदगी यूट्यूब से कईगुंबा अइना मयाम माई पाक्तना इनकम जे तालक्तारदी मयामदा अइगी ngamjaba haitare share khara aina sum khanjabada orphan aduga oles ahanjingda angamba mateng khara pangyana khangiba wakhalolam lai ado aina laiba family sida haiba mateng pangba ngambagi kainoje laitrakanda aina minse karina tawba yagi yana khalakanda youtube se sumaina channel ama hangaga sida mai pak tardi mayamdagi तौमिनबगी इनकम दुना अइना खल्लिबदो मतेंग पांगियना खल्ले अदुदगी यूट्यूब चैनल जे हौगिबने अहान बा हौरको मतमददी कमाई तौगे हाय मतमदा कमेंट याम थी थी ngangbire सुमाइना ngangakiba leye इबो नंगी नखोनजे सुंता ए तानिंग देना हायरकिबा लय अदुगुंबा मयाम लय अदो आई निंगनबा लयगिदे मीना
ꯊꯤꯅ ꯉꯥꯡꯉꯛꯈꯤ ꯇꯥꯔꯁꯨ ꯑꯩ ꯊꯧꯅꯥꯗꯣ ꯍꯟꯗꯕꯤꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯣ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯋꯥꯏ ꯆꯦꯅꯦꯜꯁꯦ ꯑꯩ ꯏꯊꯟꯗꯅ ꯑꯣꯏꯌꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯆꯦꯅꯦꯜꯒꯤꯗꯤ ꯃꯥꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯇꯧꯕꯅꯦ ꯑꯩꯒꯤꯗꯤ ꯏꯁꯥ ꯏꯊꯟꯗ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯔꯥꯏꯇꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤ ꯄꯤꯕꯤꯕꯅꯦ ꯄꯤꯔꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯖꯔꯛꯄꯅꯦ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅ ꯔꯥꯏꯇꯔ ꯅꯦꯛꯑꯒ ꯊꯝꯕꯒꯤ ꯀꯩꯅꯣꯁꯨ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦ ꯍꯥꯟꯅ ꯇꯧꯔꯛꯇꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯂꯥꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯕꯅꯤ ꯇꯝꯕꯗ ꯉꯥꯏꯈꯠꯂꯛꯏꯕ ꯑꯗꯣ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯤꯗ ꯀꯃꯦꯟꯗ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔ ꯄꯤꯖꯔꯛꯀꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯀꯔꯝꯕ ꯃꯤꯅ ꯌꯥꯎꯒꯗꯒꯦꯅ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟꯗꯣ ꯃꯌꯥꯝꯗꯣ ꯇꯧꯖꯔꯒꯦ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯑꯩꯅ ꯉꯍꯥꯟ ꯂꯥꯎꯊꯣꯛꯆꯈꯤꯕ ꯗꯦꯠꯇꯣ ꯑꯗꯨꯗꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡ ꯊꯥꯒꯠꯂꯤꯁꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯤꯡꯒꯤ ꯂꯤꯁꯇꯣ ꯈꯣꯝꯀꯠꯆꯕꯅꯦ ꯑꯗꯨꯒ ꯇꯧꯒꯦꯅ ꯇꯧꯕꯅꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯀꯃꯦꯟꯗꯤ ꯄꯤꯔꯛꯑꯒ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯕꯁꯤꯗ ꯍꯥꯞꯆꯔꯣꯏꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤ ꯃꯁꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯅꯦꯅ ꯂꯧꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯁꯁꯦ ꯈꯔꯗꯤ ꯁꯦꯝꯕ ꯍꯧꯖꯔꯕꯅꯦ ꯑꯗꯣ ꯃꯤꯁꯦ ꯆꯥꯎꯔꯥꯛꯅ ꯌꯥꯝꯗ꯭ꯔꯤ ꯃꯤ 200 ꯑꯗꯨꯃꯥꯏꯅꯗꯤ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ 200 ꯂꯤꯁꯁꯦ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯑꯒ ꯈꯪꯍꯟꯒꯦ ꯑꯗꯣ ꯃꯤꯁꯤꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯌꯥꯎꯗꯦꯁꯦ ꯑꯩꯅ ꯂꯥꯎꯊꯣꯔꯛꯆꯔꯛꯄꯗ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯒ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯁꯤꯗꯗꯤ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤ ꯊꯥꯒꯠꯂꯛꯄꯗꯁꯨ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯋꯥꯔꯤ ꯍꯟꯇꯛ ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯅ ꯃꯌꯥꯝꯗ ꯇꯥꯍꯜꯂꯤꯕ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯏꯄꯤꯁꯣꯠ 2 ꯁꯨꯕꯗꯒꯤ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯇꯧꯅꯦ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯦꯠꯁꯤꯒꯤ ꯂꯧꯖꯔꯦ ꯀꯃꯦꯟꯁꯦ ꯍꯥꯏꯔꯤꯕ ꯗꯦꯠꯁꯤꯗꯒꯤ ꯂꯧꯖꯔꯦ ꯑꯩꯅ ꯂꯤꯁꯁꯦ ꯈꯣꯝꯀꯠꯆꯕꯅꯦ ꯑꯗꯣ ꯀꯃꯦꯟꯁꯦ ꯐꯖꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯁꯨꯡꯇꯥ ꯇꯥꯗꯕꯤꯗ ꯗꯤꯁꯂꯥꯏꯛ ꯅꯝꯕ ꯃꯤ 2 ꯈꯛꯇꯪ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯗꯤꯁꯂꯥꯏꯛꯁꯦ ꯑꯗꯨꯝ ꯅꯝꯕ ꯃꯣꯏꯁꯦ ꯀꯃꯦꯟꯁꯨ ꯄꯤꯔꯛꯇꯦ ꯗꯤꯁꯂꯥꯏꯛꯁꯤꯗ ꯑꯗꯨꯝ ꯍꯟꯖꯤꯟ ꯅꯝꯃꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯃꯣꯏꯅ ꯄꯦꯟꯗꯕꯗꯣ ꯀꯩꯅꯣꯗꯣ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯒꯗꯤ